US military na Iran de attack zathanaba thorang lokhat pa loikre sayol asigi manungda US military na Iran de attack zathanaba thorang lokhat pa loire haina thajaba yaba source balladuna CNN gi report amuna phongdorakli report asin hai national security official singna White House ta paw faunaduna sayol asigi manungda akhanaba attack ama Iran gi mathakta zathanaba thorang tawre thorang asigi saruk ama oina air force amadi navy gi lanmi kaya sem sadun laikre adu moinamag Donald Trump ti malem gi maruk mapang oiba lebak singi pautak lawtuna US amadi Iran gi marakta lairiba muknaba pomnamak diplomatic oiba maungda yasinaba puraknaba honare Iran da hujik oirikliba phibam masigi matangda Trump administration gi makok thongbu official singna ngarang White House ta mifam ama pangthuktuna khana nainaki nakalamaromda Iran amasung US ki negotiator singna Geneva da pung ahum makhairom wari sanaduna leibak asigi marakta yasinaba puraknaba honaki adubo hujik phawgi oinadi yasinaba purakpa ngamdri hairi